Manipur top channel dagi video amta update tawjage ngasi ai ongan ba phongba chi phongna February gi tang nipan da nupi nipan da video call taosinduna phinunggi hakchang utluba nupa ama police na phare Imphal West District ki manung sana laiba private hospital and research center amagi nupi employee nipan ya WhatsApp ki khutang da video call taosinduna phinunggi hakchang utlubani haiba nupa ama IT Act ki makada investigation chathana gi damak ngasi chief judicial magistrate Imphal West ki court na February 10 fawa numit marini gi police custody gi remand phare Hairbi accused adudi sagolban mabudaw mantri laikai da laiba Dharmaraj ki masana pa ngangbam boni sai kunni Mangasi case adugi ayo oriba investigation unit crime against women Imphal West ki additional SP Ratana ngase pamna court asida puthokibane amadi makha taba investigation gi damakta February 10 fawa police custody gi remand pinana ba prayer tarokibane APP ki kuthangda ayona thamlakliba submission aduda pallibadi tha asigi haukiba tang mari gi ahingda masak khangdaba number amadagi hairiba hospital asigi staff nipan aduda WhatsApp ki kuthangda video call taosinduna miyoi aduda phinunggi haksang usinkibane haiba wafamna ngarang nungthil pung 3 rom taba matamda hospital adugi medical officer na written complaint ama tharakhe mangna investigation chathabada Hairiba masak khangdaba number adu tracking tawraba matungda ngarang nungthil pung 3 rom taba matamda miyoi adu police na phagat pangamkhe loinana wangpang chathabada hairiba accused adu mobile repairing tawba dukan amada thabak yawba miyoi ni amadi hospital adugi staff amagi mobile display sembal lakpada bahakna number sing adu lahopane loinana hairiba number aduda mahaki sim card hapsinduna phone adugi contact list yawba nupi kharagi number da video call taosinduna mahaki phinunggi hakchang adu nupi sing adu da utsinlambane hairiba thawdo asiga manaba thawdokta mahak singamai police na phagatuna judicial custody da sangluraba miyoi ni haibu khangmangam khe loinana mahaki mathakta investigation chathaduna wangpang tawbagi tangai phadaba leiba maramna case adugi ayona accused adubu numit marini gi police custody remand pinaba prayer tokhe amade court asina police ki prayer adu pibigi tangai phadaba leibadagi February 10 fawa numit marini police custody gi remand pi khibani hainsu pauksi asina makhatana phungdoragli thank you